Ngasidagi Houkhiba BOSEM na Louba Class 10 gi Examda Maheishang gi Maheiroi kuntraga manga exam Thaba Yahankhidaba Note Pisinbada Chennaba police personnel Cheirak Pigadabani DESAM Pawasi Kanglei Paki Maira Pausedagi Lakhutchavani Aranba Pambai Sizinahanbada Chennaba police personnel amadi Maheishang gi punna Maheiroi kuntraga manga exam Thaba Phangkhidre Chennaba sing Matic Saba Cheirak Pigadabani haina DESAM na taksilakle Hiram asiga mari lainana DESAM gi Secretary General Nongthongbam Thoithoibana Kuyek Piduna Press ta Thadorokpa Cherol asina hairibade Ngasidagi Hogduna Phangkhiba Board of Secondary Education Manipur BOSEM na Louba chahi asigi class 10 gi Examda Board asina aranba pambai sizinabada Laukhatpa khongthangsinggi manungsanna Maheiroi Louba sibu Center Tareta yengsin khongsat chatkhe Ngasi Center Taret haibade Little Master English School Samurau Brilliant Public School Samurau Wangoi Higher Secondary Yumnam Huidrom Higher Secondary School Chanambam Thambau Higher Secondary School Mayang Imphal N Tomsau Higher Secondary Mayang Imphal amadi Usiwa High School ne Yangsin khongsat aduda thengnarakiba singni haina DESAM na khangalaglibade Ngasidagi Hogduna BOSEM na Lauduna Pangthokliba Class 10 gi center ama oiriba Usiwa High School da duty tauba Manipur Police ki personnel Kumar Huidrom Komlakhong Kauba miyoi amana Exam center asigi manakta laiba boarding amadagi miyoi amana thoraklaga police personnel Kumar asida piramlaba matung personnel asina Maheiroi singda pisinaba honaringai sairakta Maheiroi Louba asigi thaumi singna thengnakhibane asigumba exam da aranba pambai sizinabada exam center da duty tawriba police personnel faubana yauksilakpa haibasi khwaidagi laibak thibane asigumba thawong asina pangthokliba exam asi kayam yamna niyom sumna pangthokpa ngamgadori haibasi achouba wahang ama oire Maram asina aranba pambai sizinahanbagi thabakta senariba personnel singi mathakta BOSEM amadi Home Department ki maikaidagi matik saba Cheirak Pigadabani haire hena laibak thiribadi center asidi exam thariba Maheiroi singi mama mapa singna irang sagatuna Maheiroi singni exam da aranba pambai sizinabada pungning thawgatpagi mawong tawkhiba thawong adusu loop asigi maikaidagi akanba mawong da condemn tawe asigumba masasing hu pizabagi thawong asi tokpiyo Loop asina tawriba si mating laiba lamdam ama uhenabagi damaktane asigumba thawong asi amuganna makata na tawbidana basu appeal tawrakle DESAM gi serol asina hai atai center singdasu aranba pambai sizinabagi mamitaba kaya thengnai matang asida hangninglibade Maheiroi singna matau karamna asigumba print tawthoklaba paukhumse sing asi exam room singda pusilakli bano haibasine loinana ngasidagi hogduna pangthokliba exam asida Maheishang ane P. Namjulong High School, Imphal East ki Maheiroi kuntraga manga amadi, Lafupa Tera High School ki Maheiroi mari. Maheishang sing asigi head sing na soibadagi exam asi Thaba Phangkhidaba sina. Maheiroi sing asigi career mangba yabagi phibamda leire. Asigumba Maheiroi ki punsi mangan bada Chennaba sing logi matungi na matik saba Cheirak Pigadabani. Loina na BOSEM na su Maheiroi sing ki punsi gi yenglaga. Akhanaba exam ama pangthokpiba yabra haibasu khana binaba DESAM gi maikaidagi haijarakle. Maheiroi lising kuntraga taret Yankhaigani thoina saruk yaduna ISSLC exam ngasidagi Houkhre MA card phangokdaba Maheiroi singi wathok lakadaure School authority na Maheiroi kuntraga mathoigi form fill up Touramdabadagi ngasidagi Houkhiba Matric exam Thaba Phangkhidre Pawasi Paujel Pausedagi Lakhutchavane Board of Secondary Education Manipur BOSEM na Louba ngasidagi Houriba class 10 Matric exam saruk yagadaba Maheiroi kuntraga mathoigi Form fill up school authority na tawbiramdabadagi exam Thaba Phangkhidre Maheiroi sing amadi mama mapa singna BOSEM na haidiba Maheiroi sing asi exam Thaba yahanbiyo Maheiroi singi punsi kanbiyo haina phongdorokle ngasi Imphal East ki manungsa na laiba Sawongbong Sairemda laiba P. Namjoglung High School da pangthokpa pawgi mifam amada exam Thaba phangdraba Maheiroi Waikhom Tampasna chanuna phongdorokpada ngasidagi horiba matric exam asida Maheiroi ama waina exam Thaba phangdabasi mari lainaba authority singna amadi BOSEM na Maheiroi singi tungi punsigi khanbiduna exam asi Thaba phanganbiyo chahi mangba haibasi Maheiroi gi punsi mangbane Maheiroi singi maikaidagi matam sana form fill up tawnaba sel pikhe adubu school authority na form fill up tawbiramdabana maram oiraga ngasidagi hogduna BOSEM gi makhada pangthokliba class 10 gi exam asi Thaba phangdabani loinana BOSEM na makhoibu school asidagi natrabasu atopa pambai ama yengbiduna exam asi Thaba yanaba honabiyo haina phongdokhe amaromda Maheiroi singi mama mapa oiriba en manzilatana phongdorokpada Maheiroi singna ngasi exam Thaba yadabadagi thogliba irang asi school gi founder amadi school asigi authority singna thoganbane class 8 register tawgadaba adu school asigi authority na tawbiramdabadagi Maheiroi sing emit card phangdabana maram oiraga exam asi Thaba yadabane maram aduna
Maheiroi exam thaba yadriba asigi thodang pumba school gi authority na lawgadabane. Adubu Maheiroi kuntraga mathoi asigi yengbiraga BOSEM amadi laingaki mari lainabo authority singna exam asi thaba yanaba sinbiyo. Loinana Maheiroi singi punsi mangaliba P Namjoklung High School asi mari lainabo authority singna thingjinbina basu appeal tawragle. Amaromda school authority na thausadabadagi registration tawdana exam form fill up tawhaluba Maheiroi mari amasu Ngasidagi Houkhiba BOSEM na Louba High School Living Certificate Exam 2025 ta saruk yaba Phangkhidre. Pawasigi matungin na Imphal West ki manungsan ba Lafufa Tera High School ki Maheiroi mari asi class 9 da BOSEM da register Touramdabadagi. Exam asigi admit card laktavani haire. Sanabam keke kaubum Maheiroi amagi pokminaba masina Houkhiba da. Mahaki manaunupa sanabam keke hairiba Maheiroi asiga. Atopa Maheiroi mariga school asigi mathematics ki waza. Irengbam anilgi boarding facility da laiduna exam asigi damak honarakhe. Exam center karamba school da taravagi haina BOSEM ne exam center laukthorokpa matamda school da hanglubada usiwa high school da tare haina khumlakhe. Adubu exam pangthokadaba numit humni khakta ngaidaba matamda school asigi headmaster Ningthaujam Kumar na MA card laktre exam thaba yararoi haina khangalakhe. Madu khangalaktringai mangoinana school gi maikaidagi Maheiroi sing asida nakoi gi MA card laktre Parents sing the Houkhiba Aikoina manung the Thava Khara Senaki Haina Wamelam Kihaire. Parents sing Mikey the Gisu, Ta Sigi Taraga Tareta, BOSEM the Satuna Hanglubada, Class 8 Faubugi Wayne School Asida Tamli Haibagi record Laidam K. Adubu Class 9 the registration Tauki Haibagi record Amata Laidam Kide. Exam Thana form fill up Tita Holaga, BOSEM the register Touram de Haina, KK Gimasena Penda Bapongdoke. Governor Ajay Kumar Bhalana, all Secretariat Phamduna, Manipur gi Wayel Thouda Paiba Houkhre. Pawasi Paunil Khon Pausi dagi Lokachavane. Houkhiba tha sigi taragi ayukpung taraga mathoi dagi taraga ni thoi suba Manipur Legislative Assembly gi tare suba mifam pangthokpaga loinana. Chatli banau basahi asigi su ahanba mifam oibanina Governor Ajay Kumar Bhalana address tawgani haiduna thaurang pumnamak loisilaba matung NB na mifam pangthokadaba nongma walingai tha sigi mapan gi nungthilda resign tawkhibadagi mahaki mahut sinnaba MLA kuntraga mapan leiriba BJP gi manungda yenadaba luchingba ma khanba ngamdabadagi tha asigi taraga humdoidagi Manipur Legislative pu suspended animation thamlaga President rule PR sana halakwadagi loop kayana masigi mayokta leblakpaga loinana athuba matamda Manipur laingak na hounana lehengadabani haibagi demand tawduna wakat khongjang kaya sangsillabasu Manipur da PR gi matam sangtharakpagi mami sengna ure Constitution gi Article 356 ki makhada Manipur da President rule chalairakpaga loinana Head of State Oidiba Governor na State asigi Wayel Thouda pumnamak pangthokadabana Ras Baban da laibagi mahud Imphal gi Bapupura da laiba All Secretariat Phamduna Manipur gi thabak paiba Houkhre Mahaki staff sing lainaba Minister anigi ka lauksinduna semjin sajan khibaga loinana Security Advisor Kuldeep Singhasu mahaka nagnana Phamduna thabak tauba Houkhre haire Governor na Secretariat Phamduna Administration gi thabak chatharakpada Deputy Secretary amasung masigi mathakta laiba officer ani khakta natana office assistant steno amade typist yauna staff tara hena piraknaba Chief Secretary da pautak pikhre haire maramasina Governor masamang na all secretariat mathau tai hairiba officer sing amade staff sing asiga loinana famina duna lainga ki thabak thauram sing pangthokna bagidamak all secretariat laiba lainga ki minister sing oiramba TS Basanta Kumar amasung letpau Houkhiba JD alot tawduna sisinnahalamba office ani yauna Governor amasung mahaki staff singna sisinanaba khopsin duna semjin sajinba Houkhre haire oirakliba phibam asi yenglaga Manipur da hojik chalairiba president rule gi matam asi matam khara sangthana chalaigadaba mali haire